Kasargi Lal Panida oil tanker amna Thombada Anga Ani Lakidre. Impal the Silsar Tamna Sat Kiba oil tanker Amana Kasarda Pikliba Mahiro Ani Thombagi Todokta like an abang up than a Lakidre. Quaishaunarabama Pamatuki Kunjasing the Senari Bagari Adu Tugai Kibagalunana, Lambi Tingbaki Tabak Satakre, Lakidraba Mahiro Anga Ani Adudi Lal Pani Degi, Samad Hussein Sahitaru Amadi Sanatumba Sauduri, Sahitaragani Toikawi, Makwe Animag Sunrise English School Gi Mahironi, Samad Hussein Nursery Aduga Sanatumba Saudurina, KG class Damliba Mahironi, Taudo Adungara School Suti Taraga, Mayam the Halakpagi Lambi the Tokibane, Senari Bagari Amadi driver police na Pagat Krehade. Senapati Amadi Kangpopi Sing Sarukta Taramba Popi Pambi Sing Yan Tatuna Manghan Krehade. Security Force na may kaba ni Sagi Mayok sang silapa kung sangi saru ama oina singi tongan ba mapam sing da taramba popi pambising yan thatto na manghanbagi drive left na sathare ngarang Senapati District Porul Police Station ki manungsan na Ngamzu Hills Range kilam ekor taruk taramba popi pambising yan thatto na manghan krehade amarom da Kangpopi Police Station ki manungsan na Kaubru Hill Range ki lam ekor 1.3 da paksan na taramba popi pambising su Security Force Forest Department Amadi Narcotic Control Bureau NCB ya punba kangbuna ngarang yan that ki bagalena popi thaba singna season ba saramba loktang sang kontra harbek tara taret herbicide packet kontra ga taret thombek tara humdo amadi popi thab da season ma khulai sing mai thadok tura manghan khre hari Jiri Umang Amadagi Khulai Kia Pagat Pangam Kray, Garang Security Force ki Kangbuna Jiribam Police Station ki Manungsan ba, Nungsapi Amadi, Benselo Biles Kalona Badaleba Umang Amada Zatakeba Operation da Khulai Paiba Singla Lot Sinduna Tamlamba, Khulai Kia Marum Pagat Pangam Lahadi, Pagalaba Khulai Singadudi Pompi Ama, .32 ki pistol, Ani Pompi bomb, Ani KG Amamam Lumba, IED Ahum Amadi, 20 meter rom Sangba, Codex Ama Pagat Pangam Lahadi. Huidrom Amadi Sekta Lona Bada Sabat Hong December Ama Paubada Losendrabadi Matang Numitage, Ukrul Amadi Sekta Lambi Matam Kaktuna Bantauragan Hana Laothokhre, PMGSY Gimakada Idil Turelge Huidrom Amadi Sekta Lana Bada Saba, Thong December Ama Paubugi Manunga Losendrabadi Matang December Anidage, Impal Ukrul Lambi, Kaibi Lambi Tingbagi Kongsang, Hauragani Hana Bridge Construction Demand Committee, Idil River Huidrom Sekta Convener, Yumkaibam Bosana Pau missing the Pongdo Ngasi thong makhong da pawmising unabada bosanna pawmising da phongdokibada PMGSY PS11 B2 2017-18 gi makhada saba RCC Bridge asi kumja 2019 dagi saba haukibane maintenance ki senpam yaurga punna lupa lakh 695.53 kai thokiba thong asiga nongmata da urep uyung taminakiba itam nungoi ki thong di sahi anirong gi mamang dagi saba loiduna miyamna sathoksin tawkhre huidom sekta gi thong asila masi lengdana leiri naunu sarakliba thong asigi manakta leiriba hana gi suspension bridge ki phibam phattabana lanthok lansin tawbuda khudong thiba thokadra haibagi me paidane hana gi thong asida angang sing school sathokasin tawbuda khudong thiba thokadra haina me painarabasu chattaba yadabudagi adumak sanare mahana makhata na hai naunu sariba RCC bridge asi sabada mangam isan sandaba handak sahi ge me thadagi thabak lepkhibadagi makha takidrai thong asi loisindabagi mayokta ngasi sekta amadi huidrong ge club maira paibi amadi development committee ge apunba mifam phamduna December amagi manungda thong saba loisinaba honadrabadi mathang December ani dagi ukrul lambi amadi kaibi lambi matam kaktana ban tawnaba warep laukhibane December amagi mamangda marilenaba department amadi contractor sing laktuna thong saba loisinaba honabiyo haike Myanmar border da sakhang daba khulai paiba singna ambush torokpada ahum suba AR gi JCO ama parsen ahum sok lehari ngase yupung mari makharom taba matamda Technopol district ki Myanmar ga tainaba border pillar number 85 amadi 86 ani gi lonaba Saibol amadi Madingthal village ki manak laiba ahum suba Assam Rifles ki post da khulai paiba singna nongmai amadi bom yauna akanamo ongda attack satharakre Maduda Assam Rifles ki JCO ama yauna parsen mari sok lehari Assam Rifles ki maikai da gisu sakhang da basing adu ki maikai da handuna nongmai kapki adu khulai paiba sing adu amamagi khudong saba lauraga jungle gi saruk ta sen khre hojik su makhata na thodok thokpam da henba security force sing sangsinduna thiba hombagi thabak sathari hari khuthona badu da AR gi JCO ama yauna parsen mari sokki soklaba JCO adu gi maming na Sankar kawi aduga atai soklaba parsen sing adu di province sing
A Rakesh Sanjib Kawe Soklaba AR gi parcel ahumak laima khongda leba military hospital da hojik laikanare thaudokna khudong thiningai oidre hari panba yabudi sakhangdaba sing aduna AR gi post adugi maikai kaya da bom yauna afaba makhagi khulai sing sizinaduna landarakibani thaudok adu karamba larholopna chathakibano haibadu hojuk phawbugi oinadi kanamatana claim torko leitre hari Kanglon kaina mathong khangdana hanglamba hostel boarding singi mathakta AIMS na akanba miyang sanglagani haina nandita nga sepamna phongdokhre Manipur ki information sector asira haugalakliba mahiro singe architect oiduna tungi yumbi kya semga dawriba education sector asida lanai hostel boarding tawriba singna niyam kanglon amata yaudana sendar lambi ama oina satharakle hiram asida iramdamasigi mafam kya da ising isaugum hengalakliba masing khangdana maning makhatamna hostel boarding kaya salairakle asigumba hostel boarding sing asigi mathakta akanba miyang sanglagani haina apunba idaibaki mahiro sinpanglup AIMS Manipur ki Education and Academic Affairs ki Secretary Nandita nga sepamna phongdokhre wafam singasi Imphal ki Kwaketel da leba AIMS Head Office da pangthokpa pawmisinga unaba amada mahakna phongdokhibani mahana makhata na hai mama mapa oiba kayana macha masu singbu hostel boarding da thamleba si mahi masing tamnabagi mahi tamlingai matam aduda mahi masingi amadi wakhal loksing da hena lupsenaba amadi afaba maru sangba macha masu ama oihaningbada natana atopa wakhal lamphai amadi Angang lambida sakhidanaba achawbo thajaba amaga loinana hostel boarding asida thamlaklibane adubulaibak thibadi enkhalakliba mahiro nupi masa amadi nupa masa punna building amtada thaminaba habisi yamna risk lay haba miyamna khangaraba wafamne oinana thohaningdaba pamdaba thodok yama mangthakta kyarak thokibagi paw miyamna hena tanarabani haike mahana hai yumjaw amada karum khara hangle haiduna natraga asanba ka khara bara oina wairaga kanglon gi wangboda ngahak ngahaki yana bugi maongda hostel boarding bagi thawng sing asi mahiro singbu lalon pot oina uba makhal amani han lawi masida natuna building ama rent lauraga hostel boarding na makhada hangalaga mathaktana ka khaiduna bara oina thamjinba mafam kya amasu yauri asiguma thawng sing asi ngasiga leba asina su yengsinbiu athuba matamda education sector ga mari leinana department singna mi yengsangviduna chapchaba sana kanglon sembi kadabani mama mapa oiba singna su isaisu singbu hostel boarding da thamdringai gi mangjawnana isaisu sing aduna leiga tawriba mafam adugi pribam sing hana yeng thopiyo haike mahana pawmi singda makhata na phogtu kibadi hostel boarding hangliba singna income khaktagi khallaga hostel boarding salaiba lepkadabani kanglon kaina mathong khangdana hanglamba hostel boarding singi mathakta AIMS na akanami yeng sangbaga loinana asanba ka baragum ngahaki yana moongda sendong khaki khallaga chalairaba hostel boarding singi mathakta lebak miyam khangna athingba kya thamlakpagi phirep lokhalagani hana su phongdokhe Pibam Thina Soklaba National Highway number 137A Mayai Lambi Seol Nipan gi manung da lambi sembagi thapak paikhat kadabani haina National Human Rights Commission na direction pikhrei Mayai Lambi haraga khangnaba National Highway number 137A gi Pibam Soklaba lambi asi Seol Nipan gi manung da National Highways Authority of India NHI na thapak paikhat kadabani haina National Human Rights Commission na direction pikhrei National Human Rights Commission na pikiba direction amada Manipur gi maru oiba lambi singi manungda ama oiriba NS 137A mayai lambi gi phibam ka hena phattaba maramna lambi asibu lifeline oiriba khunja singi punsida yengsinaba mayang Imphal thana wangkhai lekai digi activist Assam Rosana complaint ama thakhe madugi matung tarakpada National Human Rights Commission na complaint asigi khudam sangdam photo CPGRA MS registration amadi speed post ki proof na singbu yawna yengsilaba matung National Highways Authority of India ki chairman da thabasi khudakta gi paikhatnaba document sing thadun direction asi pikibani hari maroina authority na sayol nipan gi manung da lambi sembagi thabak paikhatpa matamda complaint tawriba mioi asi yawgadabani amadi mioi asiga thabak paikhle habagi pawsu pigadabani haina NSRC gi law division na ngarang serol amsu thokre hari Kangchup Siru da leba IDP singi account da thajilakliba compensation gi senpham DC da handokhragani hari state asida hojik thokliba kalokki irang asina maram oiraga yummai tumna chakhraba IDP singda PR lenga asina pidiba compensation ki senpham asi IDP singbu usitabani mama gi lenga clearing matam da maina tumna chakhraba paka gi yum singda lupa lakh tara pigani haina yanakhiba sing adudagi hantharaga lupa lakh ahum da pinaba nauna order thokiba si Kangchup Siru gi IDP singna yaba ngamloi
loinana hairiba senpham adugi ahanba installment oina lupa lising marphumanga IDP singi account na kapsilakliba ase ngasimak BPO ge khuthangda DC da handokhragade haina ngasi press club ta pangthokiba pawgi mifam amada kangsup siru IDP singi mohut siladuna tingujam debe na phongdokhrei mahana makhata na haikibda mamangi lengak leiringai matamda irang asina maram oiraga maina tumna chakhraba paka semi paka amasung kachagi yum singi oina lupa lakh tara lupa lakh taret amasung lupa lakh manga pi bahaina yana khibane yum mai sakhiba habasi pumloi loirabani zero dagi haugadawribane yamnamak mang takhrabani IDP sing ase pata plastic ama khallaga leibanate yum mai sakpa duda lupa lakh crore kayagi mal sang mang takhrabane sarkarna lepliba compensation gi senpam aduna yaba nate adubu miyam gi yenglaga sarkarna lepliba compensation gi senpam aduda yakhibane onena yana khiba adugi matungina hardware senpam sing adu piba hauramlabane onena senpam aduda yana aduna yum mai sakhraba pakagi yum singi oina lupa lakh taragi compensation adu piduna sugunuda leiba irang asi mai sakhraba yum kya saba haukrabane adubu haujik leiriba pialenga asina mamangi sarkar matamda yana khiba kya adu ona taina bada haukhiba November 3 ta nauna order ama thoktuna kangchup siruda leiba IDP singi oina yum mai sakhraba singi compensation oina lupa lakh 3 piragane hairibasi IDP singbu usitabani masi yaba ngamloi maramadina account da hardware senpham adugi ahanba installment oina lupa lising marphumanga kablakliba se ngasima handokhragani haire Sahi lising kuntra taret suraba ISS matamgi tingkhang panba wagi fossil Manipur dagi fangla hade Lucknow the base tabo Birbar Sahani Institute of Paleo Science Scientists nga Manipur tampaki sarok ama oiriba Imphal West ki Chirang Turel dagi sahi lising kuntra taret suraba ISS matamgi tingkhang panba wagi fossil ama discover tawbangamkhre masina Asia ki botanical history da asoba onba ama oihalagani hade Lengoi amasung clay na singba polam singna yamna kanna natraga section na yom senduna leiramba tingkhang panba wagi saruk aduna scientist singda angakpa ma ohele wagi fossil matam sangna preserve tawduna leiramba haibasumak yamna oithokpa waba amani adumoina mak thajaba maongda amadi yamna tangba thong ama oina manung hoba fiber tissue sing preserve tawduna leirambani fiber tissue amadi manung hoba haiba posak sing asi yamna thuna patha pumthaganba amani maduna haiba polam sing asigi khongol libada yamna phangandaba amani handaki thawdo asina geology gi lamda anoba record ama oiragani BSIP gi scientist sing survey sathaba matamda ataiga manadaba maongda wagi warukok adu phangba ngamkhibani posak adu laboratory da analysis sathabada tingkhang panba genes jimono bambusa gi manung chanba species amani haiba khangba ngamlai hauze hingliba tingkhang panba wa makhal sing maru aina bambusa bambos amasung simono bambusa kalo sana singba wasing asina masa ngakthokjanabagi damak saruk sing yawba wa amasung makoina lauramba geological oiba thodang sing adu thijinbada mateng oiragani hairi nauna phangliba tingkhang panba wagi fossil asi malemgi oina ahanba amani hairba wa makhal sing aduna napi chaba sa singdagi ngakthokjanaba pambai amasu tingkhang sing aduna oire ISS matamdagi Asia gi bamboo sing laire haibadu utle fossil adu yamna ingba amadi krang lawba malemgi ising nungsitki matamda leirambani maram kayadagi adugumba tingkhang panba wasing adu Europe yauna mafam kayadagi mutkrabani Indo-Burma biodiversity ki hotspot ama oiriba awangnopugi saruksingda adugumba wa makhal adu malemgi oina khwaidagi khudongchadaba matam adudagi hinglami haiba utle haire Thawbal Moijinggi hanagi pradhan gi mayom mai chakhrei ngarang numidang pung nipan makharom taba adwaida Thawbal Moijing Gram Panchayat ki hanagi pradhan MD Abdul Waris ki yum maina chakhrei haire laibak thiba thawdok adugi matangda MD Abdul Waris ki mayamba MD Abdul Sukur na phongdorakpada mai chakpagi thawdok adu mi leitaba ka amadagi haurakhiba maramna mai adu karidagi sakpa haurakibano haiba khangba ngamdre thawdok aduda ka marida thamba sel yauna phirol furniture ki polam sing amadi se sang kaya mai sakpa aduda yaukhe Abdul Waris ki ni haiba set liba phirol adu natana karigumba amata laihaudre mai sakpa adu kannanaba fire service ki miyoi sing matam chana lakhe adubo makhogi machine yadre haina tawkhiba adumakti nuaitaba phawi mai haulang pokthokpada kannanabagi damakta lairiba fire service na section daba haiba silabak thibani adugumba thawong adu makhatana thoktana bahona biu mai sakpagi thawdo adu lekai miyam changsilaktuna atopa yomsingda sandoktana ba haiduna mai sakpa kannabagi thawdo aduda angamba mateng pangkhe madugidabak miyambu thagat pa phongdokli haina sukurna makhatana phongdokhe